ꯑꯍꯥꯟꯕꯗ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ Maikei Salai khangdana Kuki singna Landarakli Imphal East ki Khul kayadasu Nongmei kapsilakhre Zawan ama sokli Bishnupur district ki Fagauk Sau Ikai police station ki Wathalami ki Laiden pat lokol Kuki narco terrorist singna Landarak tu na mauna ama ngarang ayukta hatkraba matung numidang pung mapan makhairam tarakpad Imphal East district ki Lamlai assembly constituency ki manung chanba Yaijang yang pokpi Uyok sing romdagi Kuki militant singna Khul kyada leptana Nongmei kapkhre ngasi ayuk thamna pokpi uyok sing dagi sana sabi yang pokpi uyok sing thamna pokpi da Nongmei amadi bom kya kapsin Landarakli yang pokpi police station ki manung sanma sabung kokhunau yang pokpi sakti santi khongban sana sabi thamna pokpi na singba mafam singda ngasi ayuk pung tararom taba matamda Kuki narco terrorist sing apaba makhal ki khulai season aduna amuk hana landa satharak paukre ngana numidang pung mapalom tabadagi nonggai matung pung ama phau akan mamong na Nongmei kap nakraba matung ngasi amu hana Kuki sing Nongmei kapsilakhre thawong sa tharakibani uyok sing dagi Kuki militant sing atat akham leitana kapsilakwa misam yam di hausu phabi goina aso apan yaude adobu Indian Army ki Mahar regiment ki jawan amadi oi thangba khota Nongmei maruna panbadagi lekana khre Kuki militant sing lamlai AC ki manung sanba tongan ba Khul kyada Nongmei kapsilakhiba aduda Indian Army Samaga taraga mapan suba BSF amadi State Force ki kangbu nangak selabasu Kuki sing da onsinduna Nongmei kapti haina kunja sing na pianda paphongdok pugalonyana Kuki sing Nongmei kap na roida boirabadi mafam adu thadok laga satkro Maikei dongi kunja sing lan thengna duna sirabasu sijaragi haina akan mamong na mungna ki hadi Kuki militant sing singtak tigi bom yauna Nongmei ron kya kap tharak patuda mafam adu duty tawriba security force sing su Nongmei ron kradi kapki aduma Kuki lairiba sing adu question duna makoi gi mathakta combined force duna akan mamong na coming operation sataduna landaba leiti haibigi waroba khunja singna pianda ba phungdurakli atopa paw madana Nagaland gi wafamda Manipur khundari ba naga sing khut thingzilakano AC Zamir NSNIM na Nagatab state sing punsinabigi wafam political agreement yaudi Manipur da lariba naga sing Nagaland gi oina thengnari ba mafam wafam singda khut thingzindun haipa sabigi thabak tokadabane haina Nagaland gi hanagi chief minister AC Zamir national media oiriba North East lat phongdokre wafam asi palladuna Nagaland da lariba miyamba kok ngawhonduna nagagi politics painabigi damak Nagaland gi wangwada leiba miyoisingna theory kaya ama sagatuna lariba si nokningi Isagi state kanjana bi isana adumak thabak tawgani Nagaland asi Assam gi saru oirambadagi ihan state ama oina semkhibane Manipur gi Tangkhul gi asoba lup ama oiriba Tangkhul Nagalong gi president swat abasumna Nagaland gi matangda wangang bagi mathau tadi maki lauksing amadi experience sing adu maramda moiriba Manipur da niyam sunu sijanabiyo Manipur da leiriba naga amadi atopa tribe sing gi yaifana ba thabak paikhatpada sakthok saba phawgadabani haina AC Zamir paladun state amagi wafam da Manipur gi naga singna wafam thokti haina phongdorakhibani Manipur top channel gi Maikei gi maruebi I pauk sing miyamna thamjagi ahanbada Kanglaipa ki maira gi editorial miyamna thamjagi BJP na lengak sasan tawringai da Manipur miyam nungai horo haibadu haujik nungai ribra Manipur gi chief minister N Berena momon noktuna harau taram lebak miyam gi mamang da phongdoki bu wafam kaya adu thabak oina pangthok libra madi madugi kanaba Manipur gi miyamna phanglibra haibadu naina phamthui chief minister na thawai tan lebak miyam da haki bu wafam asi BJP na lengak sasan tawringai da Narendra Modi na prime minister oiringai da Manipur miyam nungai horo haibasini CM na wafam asi phongdokiba matamda lebak miyam na Manipur asi watapadaba mihat mipun thokdaba Kanglup masil nungsi chanana matam pumbagi lainaba BJP gi lenga amadi Bharat ki prime minister Narendra Modi na hotnarakani haina thajaba thamki adobu ngasi di chief minister na phongdorakhiba wafam asi thabak oina pangthorakpadi lairadana Manipur asi mihat mipun amadi mikap mirau koltana nelaba Kanglup masil gi marak asoba loinaidra lalama thoktuna kangkhong sairaba Manipur ama haibda hauju oiri tasengbadi lusingba amana leibak miyam gi mafamda haidokibu wafam adu thabakta tarang onthokna ba honagadabani sin ama pali lusingmani haiduna thabak oina pangthokpa ngamloidauba wafam di leibak miyam gi mafamda khak haibiroidabani aduga hainaba lai ningthauna ngangba wadi leibak makha tahidi thaktasu kahidi haibisini adubo masigi ona tainabda aikhoigi lengak loisingna thabakta oina pangthokpa ngamloidauba kaya ama asengba asumba saduna miyam mamangda hehek hairaga madugi ona tainabda Manipur gi miyambo awaba tahan baibisi yamna sumdabani
CM na phongdokhiba yamna tabada nuai wafam amana Misa miyam na khut tharakuna miyat mipun cha tharakpada tumina leiduna yenglaka leithokadaba Manipur lengak na ti haibisini Chief Minister na wafam asi phongdokhiba loidana thabak oina sungsoi soidana pangthorakani haina miyam na khanki aduba masigi ona tainabada Kuki militants na misam praja sing da onsinduna amadi Nongmei amadi bomb kapsinduna mihat mipur leptana satharakpa matamda Manipur lengak na Kuki militants sing phaduna ain gueba thabak sabsana lokhatpa ngamdana lakhi Maduna Chief Minister na ngangthokhiba wafam adu arembada pangang haibu taduna hauzik takle habi yari tokle habi yari amaromda Prime Minister Narendra Modi na laidingaida Manipur miyam nungai horo haiduna CM na maithong makalam na momon minoka loina haidokhiba su ona taina boire Narendra Modi na Bharat ki Prime Minister oiringai matamsida Manipur da kanglup ani gi asaw lalama thoktuna Manipur kangkhong sairakpa mihat mipun kya tholakpa oki militants na yung kai kaya mai thaduna Manghalakpadagi relief camps da miyoi lising khumpugi mathata sangjapam lauduna leiribasida ngasi phawba PM Modi na hanna phawbu yengbiduna leiri habi hai Pudamasi ki mathakta Manipur da thokliba sahi amaga tha nipan sujilaglaba kanglup ani gi lalasi lusinanaba PM Modi na ngasi phawba thaba amata pekat piraktri Lalu sinanaba CM Biren kauduna wari phawbu sanaba phangandri maram aduna BJP lenga matamna Manipur si kangkhong saiba habdu wari masidagi Kananaba CM na haidokhiba wafam singa du ngakna thabak oina pangthoknaba honapam thokle heba kanglei paki mairagi editorial myamna thamjari makasa tharakpa oina top pawmana Bangladesh ta BNP na reform amadi election pangthoknaba dabi tawraduna rally pangthokre Bangladesh ta BNP na Muhammad Yunus na lusingba interim government gi makhada reform amadi election pangthoknaba taksingkre haina pawgi source amagi matung ina phongdokli Bangladesh Nationalist Party BNP gi support kayana takada rally pangthokhibaga loinana Muhammad Yunus na lusingba interim government reform amati nauna election pangthoknabagi wafam taksingkre Awami League ki lusingbi Sheikh Hasina na Prime Minister oirambadagi August thada leiba asidagi thadoktuna yumthangnari India ra chakhraba matung tarakpada Nobel Prize pangkraba Muhammad Yunus na lusingba interim government ma leiba asida sasan chalairibani BNP na lusingdun organize tawkhiba rally asida mamang da Prime Minister oiramlaba Khajajiana maru oina lead tawkhi BNP na pangthokliba demonstration asida maru oina interim government pu athuba matamda reform pangthoknaba madi anawba national election ama sem sana bu wafam taksili akaknaba matam amagi manungda reform pangthoklaga election pangthoknabagi wafam taksili Sheikh Hasina amadi Zia ani asi yamna kana yengthinaba party amani Makhoi anina Bangladesh ki maru oina dominant tawduna lakhi Begum Khayadjia gi masagi hakshil gi phipam phatabana maram moiraga rally adu yobung kidi maki masanupa Tariq Rahamana Delhi ba miya madura London gi video link ki kuthangna wanga ki English ngani ga nipan gi matamda horaga Tariq Rahamana London da exile oina lairakhi BNP gi masing yamlaba supporters singa dura National Parliament building gi manak nakwa mafamda lairiba lambi sarak singa du pik thana satuna rally adu pangthokhi masi maru oina Bangladesh ki mathangda lakadaba sarkar adu BNP na rusingba oiningbagi apamasu lairibani hauzik lairiba interim government asigi makhada Bangladesh ta tangdu laitaba phibam ama hanjinabagi wafamsu Rahamana paujal piduna khanki mamangda Prime Minister oiramba Sheikh Hasina gi Maikei digi singnaba kaya ama pirakku yai haibigi section warol sumak na phongdokhi Hauzik lairiba Yunus na lusingba interim government asina reform gi thabak thoram sing adu pangthoktuna athuba matamda election pangthoknaba hotnagadabani haibigi wafam sutaksali Bangladesh ta lairiba singnaba kya adu mayunaduna hauzik laiba asida tangdu laitaba phibam ama hanjinna na hotnabigi wafam su makna taksinki Rahaman gi Maikei digi khudakte election pangthokadabani haibigi wafam aduni sapsana dabi tokidi reformation hana pangthoklaba matung tarakpada election adu pangthoknabagi wafam taksali Bangladesh ta leiriba miyam gi aning apambadu gi matung ina government action adu pakhakadabani haibigi wafam sathamdi election gi mayek senglaba roadmap ama yaudaba taragadi makhoina tha ani uhum supna lambi da protest tawbi khongjang sanction gani haibigi section warus pi hari hauji Sheikh Hasina gi mathaktai humanity gi mayokta crime sa thabaga mari lainana masing yamlaba charge kya mo meunari masi maruina hanakta miyamna ihau sanction ki ba matam adu da misi mina thoki baduga mari lainana maki mathaki charge atu tawribani
Bangladesh ki interim government ki Maikei digisu India na Sheikh Hasina kushinaraglaba takshilagani haina phongdokhiba leikrabani hainasu pausida makhata na pali Makasa tharakpo na topa paona Myanmar amadi China na border threat ki matang na wari sanakre China ki Prime Minister Lee Kiang amadi Myanmar junta ki boss oiriba Min Aung Hlaing gi marakta border threat amu hana sataba hauna gi matang da khanakre Adumai nama conflict thokliba sina maram oiraga lamdam sida sabka thorang gi thabak thorom pakana ba hona bada apan ba oiri haina phongdokli Myanmar gi awang thangba san state ta leiriba Musi amadi Sin Sawe Howget Singh asi maru oiba China ga laron itik tawgi get sing ni Musi ga sathariba threat asi Nongmada $1 million taragi sangda yawi hari Masi maru oina COVID pandemic laktunga ki mamang satakhiba thawong ni Housing Myanmar conflict thuk liba sinamara moiraga mamang segi November thadagi horaga lalon itiki thabak thoramasi lepre hari Myanmar ladiba traders na phongdokhiba warol gi matung inadi get sing asi maru oina khulai paibanga khoi paring da leba group sing amadi military regime ani gi marakta agreement ama puraktriba matamadu fawdi hangdokpagi wafum lairu hari aduba masida khulai paiba group sing asi da China gi Maikei digi pressure tawriba sida sakkadaba mandi haina phongdokhi Ukraine ki mafam asida regime na control toriba mafam amani Myanmar National Democratic Alliance Army MNDAA amadi Taang National Liberation Army TNLA amadi Kachin Independence Army nadi town asika phauna thringai Myanmar military regime amadi China gi Maikei dagi di border paring adu thingjinduna thamkhre masi maru oina ain kaina laron itik sathabadu thingnabagi damaktani hari junta nadi get singadu da Ain kaina lalon itiki thabak sathabada maram oiraga khulai paiba group sing da shield gi khudong sabal hele hari masina maram oiraga China amadi Thailand digi ain kaiba mong da pochai pusilakpa gi athingba thamle hari hauzik China ga taina bada leiriba get punamak athingba thamjin khibana maram oiraga Nongmei gi tangai fadana sangliba pochai gi awat pa mayuknabaga loinana pochai gi mamal suka hena khongkhale hari Min Aung Hlaing na phongdokhiba wafam amada ngamkhai paring da tangdu laitaba phibam lairaba matam khaktada threat adu amuk haubu yai hari Musi da leiba residents amana phongdokhiba warol gi matung inadi kayat lising tarana thaw leiba matamda liter amada kayat lising amaga sani gi sanpam pi hari Yangon dagi makhoina sana thaknaba madi medicine sing phangwa ngami adumoina mak transport ki mamal asi yamna wangbana maram oiraga pochai gi mamal adudi asuki matik tangle hari China na border paring thingjin khiba mari Union Highway da su athingba thamkhiba sina maram oiraga pochai sing pusilakpa madi lalon itik tawba ngamdre hari Brotherhood Alliance ki Maikei digi santi pama taragadi border threat asi hangtoknabagi matangda khananaba sem sadun lei haina Min Aung Hlaing na China gi premier Lee Kayang phongdokhi Military junta gi sip asi English singani ga kunga mathoi gi matamda ku satakraba matung ihan hanboina China ra khungsat pangthok tuna nipan suba Greater Makong Summit saruk yari masida maru oina Laos Thailand Vietnam amadi atai atop lepak ki lusung kya su saruk ya khen su pau sida makhata na phongdorakli loisilak poina to papauna Pakistan gi Quetta da leiba railway station amada bomb pokai with army personnel taramari yauna miyoi kunga taruk sire Pakistan ki khanung sup thangba Balochistan province ki Quetta da leiba railway station amada bomb pokai rakhiba ki thawdok da army personnel taragamari yauna miyoi kunga taruk sire duga miyoi kya man aso apanang le haina hospital gi spokesman amana phongdorakli provincial capital oiriba Quetta da leiba maru eba railway station ki platform amada passenger ngaiduna leiringai matamda bomb pokai gi thawdo do thokibani Hairiba thawdo da Pakistan Army ki personal taraga mari amadi civilian taraga nithoi sira haina Quetta gi Sandaman Provincial Hospital gi spokesman oiriba Wasim Abaigana phongdorakli masida civilian taraga mari amadi security personnel nifugu tarungna aso apan nangle hari thawdok thupamda journalist na sangsilakiba matamda E9 tabagi saktam uba phangki Balochistan province asi yamna toina attack sa thariba mafam amani Hairiba mafam asi Afghanistan amasum Iran ga thangna leiriba mafamni ngasi ayuk pung 9:49 sapa matamda Quetta da leiba railway station na bomb pokai bagi thawdo do thokibani Baloch Liberation Army BLA na thawdo si makoina pangthokpani haina claim tawrakhre nisu pausda makhatari Baloch Liberation Army asi province adu da leiriba marueba separatist group amani
Creta's railway station adduda chatnabagidamata ngaiduna leidingai matamda attack adu sathrakibani. Infantry school amada training loiraba matungda army personnel sing aduna chatnabagidamata thaurang torakhiba matamda bomb pokhaibagi thaudo adu thokibani hairi. Railway officials na phongdokiba wapam amada ticket book kimanak nakpa mafamda bomb pokhaibagi thaudo adu thokibani. Train anina railway station adudagi chatnaba thaurang torakpa matamda bomb pokhaibagi thaudo adu thokibani hanisu makhatana phongdokli. Adu hausikui nadi meyam paus matang sa lusinjarage masu meyam puna nova update ngaminasi.